mayam pumnamapu khurumjari ngasigi maru oiba update khara thamjage Prajana aigi sorni aigi thawaini aigi pumnamakni mapok khodingda prajaga harauna loinaba ngamba oijage ko haina hanagi osi oiramba ibotombi sagakpamna thamakli Kuki terroristing asi muthatri fawba khongjang changsinkhigani mahesor thaunaujam Kuki terroristing na afaba makhangi khulai paiduna landarakliba sigi mayokta India pumba mata oina leptuna leibak asidagi kuki terroristing asibu muthatnaba honabagi matam hele haina RPI athawaligi National Secretary Mahesor Thaunaujamna phongdokhre wafam asi ngarang New Delhi Jantar Mantarda pangthokiba Save India haiba pandamda changsinba haukiba wakat khongjangda phongdokhibani Landi loidri ewati phangkhre Manipurgi langi pau ibagidamak The Hindugi Deputy Editor Bijaita Singhana Award pikre paisa niba nan Manipuri sing imphal yauslakle haidana chauna newspaper dadi hapidi adubu kanana kamdona ek ama lo ama semduna mapung phana thingadage haibadudi kokta kanasu hamnade paisa nibata natte sasu sasilakani leisu leisilakani ningon kayasu laukhini losilakpada noi aikhoi mutkhani koki haiba sa asisu sumaina yamlamba natte haujikti oredana Masinatro ekwai mayamgi apambasibu mitopna palhobasi haina Arambai Tengwangi PRO Robin Mangang Khwarakpamna thamakli Leimakhong Army Camdagi Mangkhiba Kamal Babugi Nupi Police Fajinkhre makha taba pau ngaminasi National Highway 37 December tang 13 tagi economic blockade chatharagani Tamenglong District Manung Sanna Laiba Tausem Subdivision da Paikhatliba Jan Jiban Mission Project ki thabak sukhiba sinmi singi pithokpam thokpa kusuman Saliba December tha sigitang taraga manga phawbagi manungda pithoktrabadi mathang numit tang taraga tarukki ayuk pung taruktagi hauraga matam kaktana National Highway 37 asi economic blockade chatharagani haina Jan Jiban Mission New Development Bank Joint Action Committee JJM NDB JAC gi Information Secretary na Paumi Singa unabada phongdokhre Breaking news amata mayamda thamjage Ngasidagi Interntki Athingba lauthokre hairi